koi history of how Meitei HaoLeipak Kangleipak ai ba lairik sidagi yamna maru oiba koi chapter amakhaki maramda aigi oiba mot kisitang phongdok sage maru oina lairik sigi chapter da koi gi mythological background aduga prehistory amasung proto history gi pot yauri Meitei Kangleipak si angan ba matamdagi prehistory haibadi akoi puwari na hawdringai matam ai ba record leitigei gi matamdagi Manipur se khunda leitar ame haibasi lairik sida mayak sena palli ba evidence su tongan ba scholars singna mingoi na pallabada ikai khumna jariba Dr. O Kumar na tower research ta yumpham oiraga Manipur da prehistory gi puwari na hawdringai matamdagi mi taramme haibagi wari si mayak sena palli masida yamna nungai riba amana akoi gi yamna interesting oiba wafam amana Manipur gi civilization se prehistory dagi phangba evidence ki matung ina ariba matamda kharom dagi haura aga no awang lomda sum lakbagi civilization ma kak phangi adu akoina akoi gi leiriba chinbung da leirakpa aduga chinthang yeina thangdarakpa akoina karibo matamda proto history haina su lowba yaba dugi evidence tadi akoi Meitei singi haurak phamse kauru dagi awang kauru asupa leimaren khuta ahan baina kauru dagi haurak pa dongna to machida akoina maruina mahiroi singna khangadabase prehistory gi matam haibasidi ariba aduga mioi bagi wakhal da leitaba ponina akoina akoi Meitei gi civilization je ariba matam dagi lerakpa ta kharom dagi awang nom da lak bagi wakhal lon je leitabani aduga akoina proto history and lobo yari se akoigi chinbung da akoigi consciousness da akoigi lamdam sigi mi singi consciousness da leiriba mawong sida civilization si koburu da gi haura aga so makharom da sakki bagi wari lakpasina proto history saruni aduna lairik si paba matam da akoina prehistory ga proto history ga komai samjannani proto history gi matung dagi akoigi mioi bagi consciousness da ai ba oina di leitaba lamdam si da khunda leita aduna leiminara aba furup khuding maki consciousness da leirambadu dagi ai bagi record leiraktana kunthrom doi siba sabdati dagi AD dagi Manipur gi itihas hobagi wari se samjannabagi wari se akoi mapung phana khangge haragadi lairik sida yauriba akoi gi mythological background parakpa dagi prehistory gi culture Manipur da karam mafam da phangamba komai leiramba haibasi paraga civilization je komai leiramba ariba nungi jukki na kada waida phangba adi mayai oiba hawabi nhan culture na kada wai phangba neolithic anoba nungi jukki culture na kada phangba maduga samnarakpada amuk proto history gi matam lakma matam da akoina kawuru da gi haurakpagi wakhalon akoigi mind da akoigi consciousness da leira ibasi ki matang si pura aga madudagi amu aiba puwari hawa matam da konthram do siba AD dagi Manipuri ningdhau sing komai tona leirakpa haiba singse loinamak mari chumna samjannabagi wakhalon amakhakse mapung phana khangba ngamgani aduga loina na lairik sigi yamna important oiba aina khangjabada haijaningba wafam ama khangna akoigi historical geography adana Manipur da haura iba Meitei oirakbagi sagalakbagi masida leiriba yek salagi karam mafam da haura i makoigi historical geography karino namdam sida tariba phurup singi makoigi historical geography karino haibagi wakal lonju lairik se parakanda phangba ngamgani aduna lairik se maru oina satra singi loina na thijeloi singi adungi mathakta amu Manipur da leiba tongan ba Manipur gi khunthok lon gi maning maram da thangning ba Manipur gi khunai lon gi maram da thangning ba Manipur gi tongan ba historical geography gi maram da thangning ba Manipur gi cultural geography gi maram da thangning ba mioi singda yam kana ba masa ama oibata natana Manipur gi tunglam chaki composite history ama sagat pa matam da foundation ama oiba yagani haiba wakal lon che mayang ni mapam